ngasi numidang wairam phongkhiba tungan manipuri siphongsing amasum thokiba thawdo wathokising dagi maroibi I pausing miyamda thamjagi ahanbada kanglaipak ki maira news dagi lokusaraga KYKL gi captain tamba amasum corporal mangal laikhidre haukiba November kungani tho yumsakaisa numita aina thingraba manipur gi lahulup ama oidiba kanglai yawol kanalup KYKL amadi marup mapang oiba yawolup singa apunba Langgol tenggol mana Manipur memar ngam khai lamdamda routine duty salingai India gi paramilitary force na sogatpa makhoi gi khunek oiriba Kuki narco terrorist na ambush tawsilaktuna khodong thiba nangkhre hariba lebak thiba thawdo sida KYKL gi lanmi sanglup MYL miyam gi yawol lanmi ki captain moirangthem utam allies tamba sahi nifuguni thu apokpa lekhidraba moirangthem krishnamani lepham palel maning laikai Kaksing district amasum corporal ningthaujam kokoba allies mangal sahi kungani pon apokpa ningthaujam kumar apokpi giming ningthaujam ongbi gandamani laifam sarik mamang laikai kaksing district makhoi ani yeknabagi nongmai maruna panduna punsi pikhamna khre haina KYKL gi secretary publicity and research thawpuriba AI phavana press thokpa sirol amana haidi sirol asina hai captain tamba mari leiba ingsang thauba Lal haiba kok leiba discipline gi kanglon siana ngakpa masagi oizaba thidaba yawol lanmi amagi tanglaba mating punamak suna leiba yawol yamani magumba lanmi MYL marakta atangmani magna manung matam sadana leikidaba haibisi KYKL gi di hanjinba ngamlaruidaba asoba amangba mani haidi amaromda captain mangal naha oiriba mathauna leiba mari lotaba haibe inba ningai tau khangdaba yawolo yamani mak lekhidaba haibisi KYKL gidi tungi asagi mayol tekpani tanglaba yawolo ani asina yawol gidamak thawaina pontha pikhiba si kanglai yawol gisu asobu mangjaba mani makhoi ani na lekhidaba sida KYKL na thawai sokna nuai taba phongdoksari loinana makhoi imung manung amadi mari mata singa punna awaba saruk yazari haide nesu paushita makhatana phongdorakli atopa pawmana Sanasabi Koune Thamnapokpi na singba Meetei khul suna Kuki Militant sina sin walamdai nungmai round kya kapsilaktuna landasilakre Manipur gi tampaka taina na laidiba singi saruk kya Kuki Militant sina bunker saduna matik sana khulai paiduna makhoi gi kem oiduna lairi haiba khanglabasu Manipur lenga na takthupangamdana lairi masina maram oiduna Imphal East police ki yengang pokpi police station gi manung sana lairiba Sanasabi Koune Thamnapokpi oyok singa masung orang partner singba mafam singnigi Kuki Militant singna numai kapsin duna landarak paleptri ngasi nongalamdai pung aniga minute ni phuga mathoirom tabada su Kuki Militant singna mathakta pankriba khul singa sida numai round yang khairom kapsin duna landarak rairi numai kapsilakpa da khul ngakpu khunja singgegi maikei digi su numai round kya kapkhi adubuna kalani makta asu apana mati misimina yawbagi pawti leitri Kuki Militant singna numai toina singthaktagi kaptharaktuna Meetei khul landarak pasida mathakta pankriba khunja sing asi laifam safam khangdabagi awaba ma hausik yamna sauna awaba ma mayukna dun lairi hiramasigi matang na ngasi nungthil Imphal East District Police ki SP Dr. S Ibomsana lusingduna Thamnapokpi kulgi akoibada lairiba kunja singa loinana miyam gi oiba mifam ama pangtokra hairi mifam aduda SP gi maikedi gi kunja sing ngak senbagi thabak Manipur lengana sabsana paikatna bahonari loinana Imphal East District Police na su hairiba khul singa sing ngak senbagi thabak akan mamongda pahet kani haina sa phongdokhi SP na phongdokhi bu wafam sing adu bu khunja sing gi maikei digi su thagat pa phongdokhi haidi panmaya badi haukiba nongmani ni asida Kuki lalhauba singna haidi pa mafam sing asida nomai kapsilaktuna asoba lanpham ama oiduna lakdibani hiramsigi matangna pradhan oiramba laishram Dinesh na phongdorakpada me uhum digi haurakhiba irang asina mafam asida Kuki khulai paiba militant singna yum kya ama mai thadok pikre kaya amana mayum thadokuna relief camp da lainakre adubo me ahumdigi haurakliba irang asina maram oiraga tha tare suraklaba sifawbada kanagumba civil society amadi laingaki mari leinaba singna Kuki singna numit khudingi numai kapsilakliba si thingbinaba leitabara haiba wahang songlakli mafam asida kanagumba CSO sing natragana laingaki maru oiba miwe amata laktuna wai ama phawba haibidaba si asuki matik nuaiti haina sphongdokhi atopa pawamana Yengkokpam Priyo Kumar bu MPP ki president oina khankre MPP ki high command di Manipur miyamna oibiu Priyo Kumar Manipur ki khwaidigi liraba regional party ama oiriba Manipur People's Party MPP ki kumja English ngani kunga humdoi dagi na kunga taruki nauna
President ki thawpuna bagi damang MPP gi election returning officer ke muktasna na certificate kusina kre ngasi imphal gi program maning da leiba MPP gi office ta pangthokiba certificate kusina ba aduga mari leinana nauna MPP gi president khalaba yengkokpam Priyo Kumar na phongdokibadi Manipur miyam gi apamadi MPP gi apamani miyam gi wakhalon sing thabakta onthoknaba MPP gi leibani MPP gi High Command Manipur miyam oibiu Manipur khwaidi gi leader regional party ama oidiba MPP si sahi mangarum sahi enaba leiramba do loisindu na ngasidi mapangal kanba party ama oiraga naiki magna makhata na hai MPP si tangkak ohumlak Manipur gi lengak paibada saruk yaramki MPP na oramdaba thabak thoram kya hauzik lengak pairiba BJP amadi Congress na tawba ngamdri Manipur gi territorial ngakpa yauna tungan ba thabak kya miyam na party asibu lamjingbiu Delhi gi yaka yengduna thabak tawba party singa MPP ga kaidanung dasu manaroi miyam gi apama thabak sing party isna thabak ton thona ba honagani athubu matamda MPP na tawram khiba thabak thoram singa madi miyam gu loina na tawgada ba thabak singa du miyam da khangalagani MPP si lamdam sigi ngamkhai kanabigi damak sem khiba regional political party amane pangthokadoriba MP election da inner da MPP gi mirep ama soidana puthokuna mikhal mai pakna ba honagani masida miyam na mateng pangbiu hai kenasu pausta makhatana su phungdorakli atopa pawmana se minister beren gi Delhi khongsat mai pakpa khongsat ni haiduna BJP gi MLA minister singamadi karmi singna haraute amna okre Manipur gi se minister N beren haukiba November 19 gi Delhi da lerakhiba dunga sinungtul Imphala thungnare se minister N beren gi handak Delhi khongsat asi lal nangduna leidiba Manipur miyam gi amadi lainga ki di khwaidi gi mai pakpa khongsat ni haiduna ngasi nungthul N beren Imphal International Airport ta thunglaba matamda BJP gi cabinet minister sing MLA sing amadi BJP gi masing yamlaba karmi singna harautiamna se minister bu lengyan fi yanduna harautiam okre se minister N beren bu harau momon minok maka tamba haibatu okre se minister na Imphal International Airport tik laklaba matungna skem Bangalore hana sangdana Imphal gi nitepat suthek leidiba BJP gi office thabal sangnenda se minister N beren bu BJP Manipur Pradesh ki president A Sardana lusingduna masing yamlaba BJP gi karmi singna harautiamna amu hana okhi loinana CM beren gi handak Delhi khongsat ki mai pakpagi warol singadu harautiamna tilliba miyamna paudamki se minister beren gi handak ki Delhi khongsat aduda yamna sauna mai pakpa ama oiribadi Manipur gi lalhobu singi manungna khwaidigi liraba lalhulup amagi kadar singna khulai thadok barat laingaka Delhi da peace agreement sign tawna ki ba do yamna historic oiba milestone haina phongdukhi loinana Delhi gi lusingba singna se minister da khangalakpi ki matungina handak lahulup amaga peace agreement sign tawna ki ba si khwaidigi sawba mai pakpa examen amani se minister Imphal da hek thungbaga mai pakpagi harautiam adu BJP gi karmi sing amadi minister MLA sing yauna pangthokadabani haina khangalakpadagi pangthokibani haina su thajaba yaba maphamdagi pausna haidi ngasi se minister bu harautiamna okhiba adu da barat lainga amas Manipur lainga ka peace agreement sign tawni khiba asina sahi decade taruk suraba khulai pabig ihau loishinbagi khudam amani haina Union Home Minister Amit Shah namadi Prime Minister Narendra Modi na Laubi have wapam just minister gi maikedi harautiam na phongtokhi amaramda barat lenga ka peace agreement sign tawni khiba Manipur gi lahulup ki lusing porel central committee gi thaupu bu sing loinana lahulup asigi kadar singbu harautiam na okpagi thoram amasu atubu matamda Manipur lenga na sinduna Manipur miyam khangna pangthoklaga naidi atopa pawmana lambi da thoktuna nupi mayam na khulngak senbagi thabak satakre Kuki Militant singna yamna toina landapam oiriba Imphal West ki kautruk singkhong da tariba Meetei khul singda ngarang su amung hana bom amadi nongmai round kya kap tharaktuna landa silakwadagi ngasi uripok kangsuk lambi oiriba iroi semba apunba maira paibe amadi takyel khongbal maira paibe singna laktuna iroi semba singjil gi main road ki matai da phamduna khulngak sen bawkre khulngak sen mada saruk yaribi inaurem thoi bina phongdokibada Me ahumdagi Susampurdagi Kuki Militant singna irang horakiba numit adudagi mapam asida ahing yarektuna khulngak senuna lakli lalasi thatare sujilaglaba pawad India lenga amadi Manipur lenga na hauzik pawpa warriors na puraktriba si thamoi sukna nungaiti relief camp da leiriba miyam gi khaluraga amuk ke hena thamoi sukna nungaita ba phawi athubu matamna lalasi lenga na loisinna ba hona biu haina su naurem thoi bina phongtokhi amaramdana
AR Sugunu Kuki Kulga Tainaba Mapamda Buffer Zone Gum Yoli Tarana Kazin Thamlamba to Laukokadabani Haina, no Pilising Ahum Rom Iho Horakpadegi, Lautokre. Tatare Suzilaglaba, Suraglaba Manipura Tukliba Kanglup Irangshina Quaiti Hena Sokolava Mapam Ama Oidiva, Coxing District Manungs and a Ladyba, Sugunu Amadi, Shero the Ladyba, Kunjas, Hausixu, Laitan, Labangamdri. Serakshida Sugunu the Ladyba, Assam Rifleski Kanguna, Sugunu. Singza Kok Amadi Tom Kong Loki Maning Tangwa Saruk Sang Yuli Tarana Sambal Kazin Duna Tamnaga Sugunugi Miam Satok Sin Yadana Ating but Tamlambadu Lauk Tokadabani Hanangasi Kaxing District Leva Nupilising Ahum Romna Sugunu the Lakton AR Gimatak Akan Mokongzang Sanctionaba Honarapada AR no Kudak Yuli Taragi Sambaladu Lauk Tokradi Pauxiation of Sugunugi Kunzashing the Gipama Paugi Matunginati, Nasayupum Apolom Taba Matamna Kaxing District Manungs and Aleba, Kaxing Sidel, Kaxing Kunau, Nungu or Santabi, Tangzen Kunau, Tangzen Kunzau, Wabagai, Langmaidong Amati, Waikong the Lady Maira Pai Binupilising Ahumromna, Sugunu Tamna Tomzilaki, Nopi Miamasina Tomzilaki Basi. AR na Sugunugi Ngamkai Manungda, Buffer Zone Semlamagum, Yotli Tarana Sambal Kazilaga, Satuk Sintawa Yahandabad, Kudakta Lautokadabani, Haba Dabi Asini. Nasinupi Mayami Iho Kongzangasi, Sangshilakani Haiba Tava de Ayuk Angan Madigi Manipur Police Commando, Madi Civil Policing Mapamadura Sanction and Nax and Magitabok Sataki, Miami Iho Kongzangadu Sanction Mahorakwada, Police Kangbuna Mapamadura Lady AR Camp Satuna, Yoli Taragi Sambal Adulakton Bakangan Madagi, AR Personal Sinakudaka Lautoki, Paushi Police Kangbuna Nupi Mera Pibishin Tambadi Irangadu Nemtaki. Masigi Matung Nupi Mera Pibising Gimarak Nupi Yankai Kangalaga, Yoli Taragi Sambaladu Lautok Tabra Hibadu, Kangnaba Mapamadu the police na pushing the young keep, Lautok Lambadigi Irangadu Nem Taratuna, Sugunu Awang Laikai the Labor, Community Hall, Coxing District Nupi Mera Pibising Yoba Mipam Amapangtonaba, Batunda. Yanaba Purak Padagi Iho Kongzangadu, Santi Oina Luisinduna Coxing District Ituan Mapam Sindagi, Laki Binupi Singadunga Sinung Tilpung Amaga Makai Taba Matamda, Hanaki Hadi, Amarumdana, Sainada Sandorakli Belaiset Kimatana Kanakre, Yumtang Nariba Sainada House Glaiset Ama Sandoraktuna Mioevena Sor Horman Whiteava Mayuk Nariba Sidagi, Section Torang Lokanabigi Matanga, State Surveillance Officer. IDSP Manipur Dr. K.S. Rosan Singana Thaubu Oiduna Mipam Amapang Dokre. Directorate Health Services Lampelgi Nona Sanga Kiba Conference Holapang to Kiba Mipam Maduda, District Services Officer, District Epidemiologist and District Data Manager IDSP Susaryaki, Mipam Madura Dr. Bharati Maikram, State Epidemiologist IDPS na Hauzik Sainada Sandorak Liberalized Adugi Matang Center Amadi State Health Authority na local liver Tabak Toram Sungi Matanga wa Ngang Kibagaloina presentations Utki Mipamadur State Amadi District Singi IDPS Official Singamadi NSM gi District Program Manager Sing Saryaki Amaramdana Kuki Singna Tangzing Laipam Lena Cross Yungshiliba si Atubada Laingakna Legal Action Local PU Committee Hokiba November Kunga Nipan Amadi Kunga Mapanda unofficial oina social media Tangzing Kubam Laipam Lenda ZRA Amadi Kuki Sing the Yungshin Kiba Cross Amasum Flagado Lauk Tokre Haina Miamna Ta Sengba Pibam Kangrabasu Manipur Minister Amadi Manipur Langaku Tagat Pamadi Harawa Nungaiba social media Taganaki Adubu November Kuntra the Kuki Sing the Ibudo Tangzing Kubam Lenda Cross Yungshilakagi Mami, social media, Madilamdam Sigi print, electronic media, sing that Yorokit. Hariba Kuki Masakangdava, Mio Singashina Amunghana, November Kuntrada, Cross Yungshin Bahibis India, Law Amasum, Constitution Amasum, Article Singbo, Karem Nava, Tawi Ushita Bamani, Manipulangapu, Mawala Dava, Karem Nabamadi, Tawi Ushitavani. Maru oina Meetei amadi yellow mi singbu makoigi makada leibagum yellow mi singi laikubam sing thugaiba mangan bamadi natai sadaba tawhaidaba thabak kya takshinba asibu manipulengana matik saba thabak lokataba sida Committee on Protection and Preservation of the Historical Right of Kabru and Tangzing Hills Range na thamoisu nuaitaba madi yaningdaba fundorакли Serol Sinahai, Hiramasagi Matang the Atuba Manipulenga legal action lokatuna, scenery bukukizo singbu forgot Pikatabani. Matung Darakpa the Apapata Punamak Manipulenga Pukatabani, Loina Lenga action lokat pituna, Cross
फ्लैग बंकर कैमनाचिंग लाई खुबमसिंगदगी लौथोकप तारबदि मणिपुर लेंगाना मियाम खंगनो ऑफिशियल ओइना लौथोकपियो हाइदि मखा चथरकपोइना पाउजल पाउसीदगी तो पाउ म्यांमारदगी लंजेलकपसिंगना लाइसिलकपदगी कामजोंगी काका खुंजासिंग मिपाइनारे कामजोंग डिस्ट्रिक्ट की म्यांमार बॉर्डर का ताइनाबद लैबा ए असंग खुलेन अजे काका हाइना खंगनबा कसोंग खुलेन सब डिवीजन की मनुंग लैबा खुल असिदा युमलोनबा म्यांमार मिलिटरी जुंताना बॉम्ब थरादुना अकन बेटेक चथरकपदगी म्यांमारदगी पुन रिफ्यूजी चहुंगा यांखैगा निपान खुल असिदा लाक्तुना सेदांगफम लौरि मसिंग यामलबा म्यांमार रिफ्यूजी सिंग असि हौजी हौजी काका खुलदा सारिबा ट्रेड सेंटर रिलीफ कैम्प हांगदुना थम्बि अमरमदा युमनाक चामगा कुंथ्रा रोमदा लैरिबा काका खुल असिगी खुंजासिंगना मसिंग यामना बॉर्डर लांदुना संगसिलक्रिबा म्यांमार मसासिंग असिदा अमुहना म्यांमार की मिलिटरी जुंता सिंगना बॉर्डर लांसिलक्तुना एटेक चथरकद्रा हाइबिगी मी पाइबा फाउनरे हाइदि म्यांमार की रिफ्यूजी सिंग अदु तोंगान ट्राइब सिंग हाइबदि सन कारेन वाइफाई नागा अमसुम कुकी सिंगनि मखोय सिंग असि म्यांमार की सागाइंग डिवीजन दा लैबा खुल थानन सोइलिबो फाइलेन फजंग जेंगनोम अमसुम मयोथित टाउनशिप तगी लाकपना यामनि म्यांमार की रिफ्यूजी सिंग असि काका खुलदा लंजेन अदुना लैरे ताबदगी कामजोंगी डीसी रंगपीटर अमसुम कासोंग खुलेन की एडीएम एसडीओ हाइसएल जेन लुसिंगबा डिस्ट्रिक्ट एडमिनिस्ट्रेशन की टीम अमा मफम अदुदा सत्तुना रिफ्यूजी सिंग अदु करम मोंगदा थमगदगी हाइबगी मतांगदा येंसिंख्रे नकल अमरोमदा मसिंग यामलबा म्यांमार रिफ्यूजी सिंग काका खुलदा सैदांगफम लौरे ताबदगी उरखुल अमसुम कामजोंगदा लैबा CSO सिंग मरुओइना तंकुल नागालोंग TNL की वर्किंग कमिटी की कन्वेनर इप्सन अमसुम जिंगसो लोंगथांग की टीम अमना खुल अदुदा सत्तुना रिफ्यूजी सिंग अदुगी चाना थकनबा रिफिरोल सिंग मतेंग बांखि काका खुल की हेडमैन के असंग हौजिक काका खुलदा ओइरक्लिबा फिबम असि येंगलगा लेंगा की मरी लेनबा अथॉरिटी सिंगना काका खुल असिदा पामदबा थौदोक थोक्तनबगिदमा अथुबदा मियेंग संगबियु हाइना अपील तरकली पन्नम पाउसीदना सुना फोमली पीस एग्रीमेंट साइन तौनख्रबा लरहुलुप की मियोइसिंग हयेंग कंगलादा ओकदौरी अपुन मणिपुर अमगिदमक बीजेपी न लेप्तना थबक तौगनी मिनिस्टर मणिपुर निंगसिंग थोक्तरबा मतमदगी खुंदामिनदुना लाक्लिबा येलो फुरुप सिंग तसिन खोमजिनदुना मौसागुम अमगा नुंगसी सानना लेमिननबा अमदि अपुन मणिपुर अमगिदमक बीजेपी न मखातना थबक तौखिगेन हाइने से मिनिस्टर नोंथोंबम बिरेना फोंदोखरे पीस एग्रीमेंट साइन तौनख्रबा मणिपुर की लहुलोबदु हयेंग इम्फाल की कंगलादा मणिपुर लेंगाना स्टेट की थाक तरान ओकपगी थरम पांगथोकनी हाइबा वाफम थमलदुना माकना हाइ सै हुमफुरोम मयुम मैकै थादोक्तुना पन्नम अमगी मखादा लैरुरबा लहुलोब असिगा पीस एग्रीमेंट तौनरिबसि इराय लाइना तौनब नति सही मरी संगना होनरकपनि लहुलोब असिना पीस की लंबीदे चंगसिलकपा असि सेंटर की लुसिंगबसिंगनसु यामना हराउते यामना ओके अतय अतोप लहुलुप खरसु पीस की लंबीद लाक्नबा लैंगा का पाव फाउनबसु लै हाइनसु चीफ मिनिस्टर फोंदोखि अतोप पाव मना मणिपुर हाई कोर्ट मोबाइल इंटरनेट सर्विस की अथिंग मखाताना सांगथब याररोय इंटरनेट सर्विस असिसु फ्रीडम ऑफ स्पीच की सरुक अमनि मरमसना मणिपुर लेंगाना स्टेट असिदा मोबाइल इंटरनेट सर्विस की थमलिबा अथिंगबसि मखाताना सांगथब याररोय हाइना मणिपुर हाई कोर्ट न खनख्रे चीफ जस्टिस सिद्धार्थ मिर्दुल अमदि जस्टिस गोलमई गाइफुल सिलु कवे अनिगी evidence bench amana state asida hauju tholib irang asina konsindaba mafam sin internet service restore tonaba mamangda khangan ba lekhra busung asi phawba lengana mapung phana thabak lakotri ba kadi gino hanisu manipulenga ka takatre internet ban ga mari leinana tatakhiba public interest litigation PIL gi hearing atu justice Mirdulna logi matungina lengana mari leinaba athingba thambada ayaba leirabasu miyoi amagi hakti matpayadi Isterasi mapam khrakak natana ayamba mapam singna mausagi phibamda laklabani na internet service karigidama restore tawba yadri bano hanus lengak to hangangki panba yabri mamang thada Manipur High Court ne isterasi gi irang laitaba district headquarters singda trial basis the mobile tower sing mathau to hunana lengak khan khibasu laikrabani adu hauskui na dimyam paus matang solution jarage masumyam puna no baptit ngaminasi